Security Force Singna THIBA HUMBAGI THABAK CHATTHABDA Meeoi Amagi Yumdagi Contraband Narcotics AMADI Psychotropic Substance Yaoba Potlam Sing Phagatpa Ngamkhre Thobal District ki Lilong Horebi Turel Ahanbi Darul Ulom Makhada Leiba Wangmayum Badul Alamagi Yumdagi THIBA HUMBAGI THABAK CHATTHABDA Potlam Sing adu Phagatpa Ngamkhibani hairi Meeoi adugi Yumdagi Phagatpa Ngamlaba Mayai Kaba Chinjaki Potlam Sing adudi brown sugar kg 3 gram chamapan soap case tareta yauramba heroin powder gram 32 additional brown sugar gram dasmik yankai humdoi 100 ml gi codeine bottle taret mobile phone taret ni loinana darul ulam makhadagi yungkhubom hafi Meeoi Amagi Yumdagi su mayai kaba chinjaki potlam yon bada fanglakpa sendong sel oina lupa lakh ama lising tara mariga chani ga kunsu SP capsule nifu mari anti tablet strip tara strip anida guli kun hanba diazepam amadi codeine bottle anisu Phagatpa Ngamkhre